Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau Sel-thum Mantri Nirmala Sitaramana Haujik Ngihaki Mamangda Lok Sabhada Senba Chahi 2023 Kendragi Budget Puthokre Budget adu puthokladuna Mantri na hai Budget asi Bharatpu Chaukhotpa Leibak ama oihannaba hanadagi chatharaliba thorang adugi saruk amani National Road Safety Manka mari leinana miyambu bhap tahanaba lamjel ama ngasi ayuk Imphal da pangthokre World Book Fair 2025 ngasidagi New Delhi Bharat Mandapam ta horagani amasung Bharat ki anoba mafam mari Ramsar site oire haina lauthokpaga loinana leibak asigi Ramsar site marphumapan sure Sel-thum Mantri Nirmala Sitaramana Haujik Ngihaki Mamangda Lok Sabhada Senba Chahi 2023 Kendragi Budget Puthokre Budget asi Narendra Modi Sarkar gi ahumsuba tamgi anisuba budget ni aduga Nirmala Sitaramana inkomja 2017 da Sel-thumgi Mantri oina thabak hek pairakpadagi thangna puthorakpa 9 suba budget ni budget asi Lok Sabhada puthoklaba tungda masigi copy ama Rajya Sabhada puthokani Akasbani Paumin hai inkomja 2023 February amada Sel-thum Mantri Nirmala Sitaramana ahanbo oina paperless budget puthoki amasung matamdudagi hauraga haujik phawada digital budget oina puthoktuna lakli ngasi Lok Sabhada puthoktengai mamangda ngarang sangsatki sabha animakta Sel-thum Mantri na economic survey puthoki Lok Sabhada ngasi senba chahi 2025 ki budget adu puthokladuna Sel-thum Mantri na hai budget asi leibak asibu malengi thakta chaukhotpa leibak ama oihannaba hiram khuding chaukhotminanaba amasung imung khuding makta kanaba phanganaba hanadagi chatharakpa thorang adugi saruk amani Mantri na hai Present the budget for 25-26. This budget continues our government's efforts to A. Accelerate growth, B. Secure inclusive development, C. Invigorate private sector investments, D. Uplift household sentiments, and E. Enhance spending power of India's rising middle class. Together, we embark on a journey to unlock our nation's tremendous potential for greater prosperity and global positioning under the leadership of Honorable Prime Minister Shri Narendra Modi. Haujik Mantri na makata na wangangli Kendragi budget adu puthoktengai mamangda Sel-thum Mantri Nirmala Sitaramana Sel-thumgi Rajya Mantri Pankaj Chaudhary amasung mahakki mantalogi makok thongba official singa loinana ngasi ayuk Rashtrapati Bhavanda Rashtrapati Draupadi Murmuga unaki Rashtrapati na Sel-thum Mantri da budget adugi puthokpada mai paknaba yaipa paujal piki Tungda Parliament House da Pradhan Mantri Narendra Modi na Sabhabati oiduna pangthokpa Mantri Mandalgi mifamna senba chahi 2025 ki Kendragi budget adu ayaba piki ngarangdagi haukiba sangsatki budget mifam asi ahanba saruk chatliba February tha asigi 19 phawba chathagani mifam asigi ani suba sarukna March 10 dagi hauraga April 3 phawba chathagani National Road Safety Manka mari lenana miyambu bhap tahanaba lamjel ama ngasi ayuk Imphal pangthokre lamjel adu Palace Compound Imphal leba City Convention Center dagi lamthaki amasung Imphal West ki maitam longkhai phawba jeluraba matungda amuk halaktuna City Convention Center da lamthungpham oike Thauramadu da saruk yakhiba Transport Mantri Khasim Basum na hai miyamda lambi chatpagi niyom sing ningthina khanganabagi pandamda lamjel asi pangthokpani Mantri na hai I am a department sindagi adu gamro na koi agi colleague cabinet minister su yaudare public side ki de response yam phade phe han loi misigi awareness program se koi ate de jaga da su lokhatna ba dum koi khona jari do district da su traffic awareness koi misigi mayam accident thogiba mayam se koi na district cutting da su misigi fan cutting ka thoga moida se asigumba program lokhatna ma dum koi khona Thauramadu da Works Mantri Govindas Konthojam amasung Water Resources Mantri Awangbo Niyumai amasung official sing saruk yakhi Imphal da namit khudingi phongba pauche poknapham phonglakpa sahi niphuma mapung phakhiba amasung yankhai suba sana phungdongba sahida khong thangjulakpagi Golden Jubilee Thauram ngasi Zen Manipur Dance Academy Imphal da pangthokli Thauramadu da Mukhyamantri Nongthongbam Biren Singh Sahitya Academy Awardee
amasung Poknaphangi Advisor Yumlembam Ibomcha Singh amasung IPR amadi Health and Family Welfare Mantri Dr. Sapam Ranjan Singh na mathangsina athoiba mitung thauram mapu amasung Guest of Honor oina saruk yari Pauche asigi publisher amasung editor oiramba laikhidraba Samurai Latpam Gopal Sharmagi maphamda laikatuna ikai khumnaba amasung pauche asigi senior staff singda ikai khumnaba utbana thauram asigi thoidokpa saktam oiri Taramapul Suba Network of Women in India Media India National Mid Asangi Guwahati da Chathari Masida lebak asigi mafam punamakdagi nupi journalisting saruk yari ngarangdagi haukiba numit humni sathagadaba mifam asida nupi journalisting na makoigi sinphonga mari leinaba tongan ba wafamsing makoigi experience amasung makoigi hubki matangda khana neinari member samapan hena leiba network asi Bharat ki media da nupi singi sakti leirabat network ama oiri kumsigi mifam asida leibaki mapung kayadagi I pau pibada paumi singna thengnariba khodong chadaba sing yauna maru oiba hiram kayada thoidokpa miyeng thamli tabiriba pau asi Akashbani Imphal dagini World Book Fair lising ani kun manganga sidagi New Delhi gi Bharat Mandapam da hauragani kumsigi oina lairiki mela asigi nungi wakalondi Bharat na mapung phaba ganatantra chatpa lebak ama oirakpadagi sahi 35 surakpa common pangthokpa oina We the People of India haibasin oiri Namit mapani sathagadaba lairiki mela asi Rashtrapati Draupadi Murmu na haudokani Akashbani News ka wari sanabada National Book Trust ki Director Jubaraj Malik na hai handaki mela asida mapung oiba miyang thamliba leibak asi Russia ni aduga France Argentina Spain Colombia Abu Dhabi amasung Qatar yauna leibak yangkai henbana saruk yagani mang hai publisher lising anirom amasung wangang loi lising amarom lairiki mela asida saruk yagani Bharat ki anoba mafam mari Ramsar site oire haina kendra na laukthokre masi tharaga Ramsar site marphumapan sure social media da thagat pawarol amada environment forest amasung climate change mantalwin hai World Wetlands Day gi mangoina na sarkarna Tamil Nadu gi Sakara Kotas Bird Sanctuary amasung Tertangal Bird Sanctuary Sikkim gi Khesio Palari Wetland amasung Jharkhand gi Udwa Lake Lebak asigi Ramsar site ki list da yaure hana laukthokhi warol aduda environment mantri Bhupendra Jadhav na hai Bharat na hojiksu Asia gi manungda Ramsar site khwaidagi yamna leiba lebak oiri aduga malinggen ahumsubada leiri Ramsar site ta Sikkim amasung Jharkhand yaurpa chi raija ani asigi thoidok hendopa maipakpa amani haikhe Member Humudra leba Delhi Vidhan Sabha gi Mikhal tha asigi manga da pangthok lagani vote khomagi matam loigadaba khajita ngasilakpa loinana tongan ba rajniti dol singi lusing basing na koichen chenduna magi mirep singi damak leijabi thaduna vote khomnari Rashtrapati Draupadi Murmu na ngasi Rashtrapati Bhavan gi sahi gi oiba Udayan usap haudok lagani Amrit Udayan asi hayengdagi miyamna yengba yagani miyamna ningthokaba natana sayol amada numit taruk ni ayuk pung 10 dagi numidang wairam pung 3 phawba Udayan asi yengba yagani Laikol asida sangba amasung masigi booking claim na toba yagani Rashtrapati ki deputy press secretary Nabika Gupta na hai Amrit Udayan asi miyam gi damak hayengdagi hauraga March 3 phawba hangani Udayan usap asigi saruk ama oina Rashtrapati Bhavan na chinduna Bibita ka Amrit Mahotsav su pangthokani Legendary cricketer Sachin Tendulkar bu BCCI gi Lifetime Achievement Award pidadana ikai khumnaragani Mumbai da ngasi pangthokadaba board asigi chahi gi thoramda mana asi khusinagani Bharat ki ahanba Cricket Captain Colonel C.K. Naidu ikai khunaba utuna lisingama samapan marphudara marida hogdokhiba lemjaningai oirba mana achi phangba Tendulkar na 38 suba oiragani hoji aroibada maruiba pau amo Selton Mantri Nirmala Sitaraman hoji ngi haki mamangda Lok Sabha da senba chahi 2025 ki kendra gi budget puthokre budget adu puthokladuna mantri hai budget asi Bharat pu chawkhatpa lebak ama ohena bahana tagi chathar aliba thorang adugi saruk amani National Road Safety mankamari lenana miyam bab tahana balamjel amanga si ayuk Imphal da pangthokre World Book Fair 2025 asi dagi New Delhi gi Bharat Mandapam ta hauragani amasung Bharat ki anoba mafam mari Ramsar site oire haina laukthokpaga loinana lebak asi Ramsar site marpumapan sure pauloi jare